UPL ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯍꯧꯗꯣꯛꯂꯝꯕ ꯈꯨꯡꯒꯪꯒꯤ ꯏꯃꯨꯡꯁꯤꯡꯗ ꯊꯕꯛ ꯄꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯁ꯭ꯀꯤꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯦꯔꯦꯟꯇꯤ ꯑꯦꯛ Mgnrega ꯃꯍꯨꯠ ꯁꯤꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯊꯣꯔꯛꯈꯤꯕ ꯕꯤꯜ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯒ꯭ꯔꯥꯃꯤꯟ ꯐꯣꯔ ꯔꯣꯖꯒꯥꯔ ꯑꯅꯟꯗ ꯑꯖꯤꯕꯤꯀꯥ ꯃꯤꯁꯟ ꯒ꯭ꯔꯥꯃꯤꯟ ꯕꯤꯜ ꯏꯪ 2025 ꯉꯔꯥꯡ ꯂꯣꯛ ꯁꯚꯥꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯜ ꯑꯁꯤꯗꯒꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯃꯃꯤꯡ ꯂꯧꯊꯣꯛꯄꯒꯤꯗꯃꯛ ꯑꯣꯄꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯕꯤꯜ ꯑꯁꯤ ꯈꯟꯅꯅꯕꯒꯤꯗꯃꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯄꯦꯅꯦꯜ ꯑꯃꯗ ꯊꯥꯗꯁꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯈꯤ ꯍꯥꯏꯔꯦ꯫ ꯖꯤ ꯔꯥꯝ ꯖꯤ ꯕꯤꯜ ꯍꯥꯏꯔꯒ ꯈꯪꯅꯕ VBG ꯔꯥꯝ ꯖꯤ ꯕꯤꯜ ꯑꯁꯤ ꯂꯣꯛ ꯁꯚꯥꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯗꯨꯅ ꯌꯨꯅꯤꯌꯟ ꯔꯨꯔꯦꯜ ꯗꯤꯚꯂꯞꯃꯦꯟꯠ ꯑꯦꯟড ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯃꯤꯅꯤꯁꯇꯔ ꯁꯤꯕꯔꯥꯖ ꯁꯤꯡ ꯆꯧꯍꯥꯟꯅ ꯂꯩꯉꯥꯛꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯗ ꯊꯥꯖꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛꯅ ꯇꯧꯔꯝꯕ ꯊꯕꯛꯇꯒꯤ ꯍꯦꯜꯂꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯗꯒꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯃꯃꯤꯡ ꯂꯧꯊꯣꯛꯄꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ꯄ꯭ꯔꯤꯌꯥꯡꯀꯥ ꯒꯥꯟꯙꯤ ꯚꯥꯗ꯭ꯔꯥ ꯌꯥꯎꯅ ꯑꯇꯩ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯒꯗꯧꯔꯤ ꯍꯥꯏꯔꯤ꯫